Manipur khundariba phurup kunmathoi punsindu Kuki in kauba loop ama Manipur gi Imphal da office oiduna semki mamang matam amagi wari dune office asida makok thongba saknaiba phamthon paiba ayamba thadau Kuki na oi maram maduna matam gi oiba notice amasung meeting gi resolution punamak thadau marol da thoe asigumba apunba phurup asida manadaba phurup macha mayam amana punbana thadau marol khaktada office ki sepau amasung sethok sing thadau marol da thokpa asi apunba asida punliba tribe phurup kharadagi yaningdaba amasung yadaba ayatpa oirakhe thadau marol nataba manipuri natraga english ta sethok sing thoknaba demand tawrakhe adubo loop asigi lusingba sing adu thadau Kuki oibana demand aduda yaningdaba utkhe adu tanatana phurup macha sing aduna thadau marol asi ngangba masung khangnabagi suksoi soidana tamgadabani thadau marol asi Kuki singi amatta ngairaba marol oigadabani haibagi motive utkhi masidagine Kuki company adu semba ikuidana apunba aduda yauriba phurup macha taramari kaithare phurup sing adude anal kom aimol sothe purum siru lamkang maring mar Paite moyon monsang koireng amasung koiraune hairiba phurup taramari asina asigumba matam adudagi Kuki lusingba sing adugi motive yaningdraduna Kuki company adudagi toklaga khul union kauba apunba loop ama semki phurup macha sing adu naga tribe oina hongki masak khangki 1995 fauba mar Paite simte jau wifi gangtes amasung thadau drive kharadi Kuki su singdana naga su singdana marom dom leirakhe adubu asigumba phurup macha sing asina political amasung social activities sing ningthina pangthokpa ngamdabana Paite phurup ki listing makhada hairiba phurup taret asi punsillaga the 7 tribes kauba organization ama semgatke Manipur gi Churachandpur district laiba 7 tribes kauba phurup taret ki organization adu amuksu Paite phurup ki lising makhada 1995 ta matam aduda Jomi Reunification Organization ZRO haiduna maming amuk hongke adugumba organization adu sem kiba numit adubo ningsingba oina chahi khudingi 20th February da Jomi nam ni haina ningsing numit palan pangthoe Jomi hairagade mar jau wifi gangte simte Jomi amasung Paitebu khangnai haina Northeastern Social Research Center na phongba conflict mapping and peace process in Northeast India haiba lairik asigi chapter 7 da Rebecca C. Haukipna ibiba the Kuki Paite conflict in the Churachandpur district Manipur haina yauriba pandup asida aibina panbiram Paite phurupna lusingduna Jomi gi identity natraga nomenclature semgalakpa asi masida punliba tribe macha sing asina political gi oiba khudong saba amasung Churachandpur town da akanba phuruf amagum lepnaba amasung town asida makhoina laiba mafam sing punsillaga town asimak jogam koba mafam ama semgatnaba honarakpani haina thadau Kuki amasung Jomi Reunification Organization da yaudaba Kuki singi wakalda khanki matam adumaktadagi phurup taret na punba tribe sing aduna ZRA haibadi Jomi Revolutionary Army kauba lalhaulup ama semgalaki masi semgatkiba asimak Kuki na pamkhide lana pauthokna kaya ama thorake Paite di naga da yaukhre Asian IM na hojik hairiba ZRA bu training pi haibani singba kaya ama hainarake masimakna KNF haibadi Kuki National Front amasung ZRA gi marakta chawna mot khetnaba amasung khaibung taba du henlakhe KNF 1990 gi matam aduda Kuki khulai paiba group oina semgalakhibane makhoi gi pandamsu naga nataba atoppa thadau marol ngangba Kuki singi tongan balam ama Manipur da semba haibasini aduga thadau Kuki marol ngangba phurup singda sankhai thumkhai lobadagi hentoraktuna atoppa phurup macha singda sankhai thumkhai loba haurakhi aduna Jomi group ka thadau Kuki ga muknaba haurakibane Paite na lusingba Jomi group tagi sankhai amata loba yaroi haibasi thamlakhi
aduga ZRA nasu akanba warol thamlakpa hourakkhibani mamangda pankriba lairik asida yawbada aibi Rebecca C Haukipna fongdokpada 1997-98 ki conflict asigi khwaidagi hourakfam asi sapsabamak natrabasu asumna palle Blue Star Academy kauba school amada tamba sahi nauriba class 9 tamliba thadau kuki macha amabu mahaki class manaba paite macha amana harpagi thaudoktagi hourakkhibani hairi adubu adumakna natragasu matam adudagi hauna lana pau sandoknabi hunnabi furup amaga hunnabi aranba pau sandoknabi hourakhi aduga asengba hatna sunnabagi Thaudok adudi 1997 gi June 13 dagi hauki numit asimaki numidang pung nipan tarakpada ZRA gi lanmi tarabu cycle KNF na fareng lenghallaga tamthina hatke aduga Churchanpur district ta laiba Paite khul amada khunja mari kaptuna hatke adugi nonganba June 15 1997 da amuk Paite na hasingna makhutta masa masagi matik chaba arai khulai paiduna Churchanpur town manakta laiba di Thailand haina khangnaba thadau kuki furupna kundaba mafam amubu ayuk pung taruk aduwaida attack dauki adugi matungda Churachandpur college ki thadau student association gi branch office amasung municipal office ki chowkidar Mr. Zamthang gi mayumna chingba mai thadoki numit adumaktada Churachandpur town manakta laiba di Thailand kauba khul amasu attack chathaki aduga miyoi nipan nongmaina pandona siki Nien Kolhing Koba, Macha Naupuri Binupi Amabusu, Tamthina Hatki Haivasi, Aibina, Lyric Adugi Pandup Aduda Palle. Numituki Numidangda, Amuk, Kuki Kulai Paivasingna, all Churachandpur Mission Ground, attack Chathaduna, Yum Taramanga Mai Thadoke. Aduguma Tamthiraba Thodok Sing Asidagi, Kuki Paite Katnaba, Mapung Pana Hourakhi. 1997, 8 July da, KNF Amasung Jet Arena. ahan banong may kapna dabagi yana cherol sahi taunaki adubo kaiki adugi matungda amuk 18 July 1997 da chap manana nongmai kapna danabagi yana cherol sing sahi taunaki adubo adusu amuk kaiki 2nd September 1997 da amuk Singnat subdivision makhada laiba ti singtam khulda hana sunabagi thodokta miyoi tarani thoi amasung yum kuntra mai thaduna manganki adugi matungda 7th September 1997 da amukasu Kuki singna Paite gi yum mari mai thadoktuna manghanki numitugi nonganba haibade 8 September 1997 da Dr. Charltonlen Amogi lising makhada Peace Committee semduna khanariba furup animak nongmai kapna danaba yana cherol sahi taunaki adubu amuksu 17 September 1997 da tuithapi haina khangnaba Paite khul amada Kukina Paite gi yum tara humdoi mai thatoktuna manghanki 28 September 1997 da ke phahicham koba thadau Kukina khuntaba mafam amada ZRA gi lanmina attack toki adubu Kuki gi khul ngakba singna akanba mawongda defense tawduna attack adu mai pakhid asigamu thodok hatna sunaba mai thanabagi akiba fanglaba mawong asi adumak leptana chatharaki 17 January 1998 ta Churchanpur police station da attack chathaduna police station adugi araiba nongmai amasung nongmai maru loinamak munki state government na community animaki leaders sing yauna negotiation tawna bhotnaki amasung kaina thangda 26 March 1998 ta puruf animakna memorandum of understanding sign tawnaduna nongmai kapna danaba hatna sunadaba yummai thanararoi haiduna yana cherol sahi tawnaki adugumba yanaba adudagi chahi dumaki haibadi 1998 September tha phauba hatna sunaba yummai thanaba asina chingba thokpagi paw laikhitre amasung matam adugi chief minister wahengbam nipamacha singna luchingduna amasung mahaki cabinet colleague sing yauna district administrator sing su yauna phurup singi luchingba miyoi sing pulapunna mitin amada hana sunadaba tangdu laitaba santigi wari sanaki wari sanaba sida lan asigi hourakfam asi 1997 gi June 15 da cycle Paite tara punna Kukina nongmaina kaptuna hatkhiba asina lan asigi turning point ni haina thamki Kuki inpigi luchingba singnasu masana lal asigi hourakfam asi maral adu yajaraduna Paite singda ngakpinaba haijaki wakong thoram ama oina chanabigi matung inna
Kuki inpina sinduna 29 September 1998 ta san ama hatuna achauba chaklen ama sinke Kuki inpi council amasung Zomi council gi luching masing chaklen adu saminaki Kuki inpina ngakpina ba haijaba warol adu yaba phongdokpa oina nonganba 30 September da chatnabagi matung inna Zomi council gi luching masingna ok hatuna Kuki inpi gi haija warol adu yaba phongdokpagi chaklen sinki asigumba Furup animaki santigi oiba liklam asida Kuki gi amasung Zomi gi luching basingna aiba yana cherol ama October 1 1998 ta matamdugi chief minister ni pamasa sing yawba mitin amada sahi tawnaki matam adumaktadagi Furup anina nungsinadaba adu toktuna shanti oina laikhibagi wari leire yana warol sing adude Furup apunba natraga individual amatabu Kuki da yawgadabani Zomi da yawgadabani haibagi force sizinadaba masa masagi Furup natraga individual singi ningtamba adu kaihandana thamba conflict matamda lausin khiba yum lamna chingba lanthum punamak amuk hanna mapu masa masada hanjinba amasung nauna khunda laita hanba Kuki amasung Zomi gi khulai paiba singna masagi Furup natana atopa Furup tagi sankhai thumkhai laudaba haibani chingba asigumba yana warol sing asi matamdugi Furup sing adugi lusingba sing aduna sahi tawnaduna yanaki asigumba lal asina asuki matik sokhanli haibasi aibina phongdokpa warolda Furup macha macha mayam ama leiriba mafam asida thadau Kuki Paite haiba leitana Furup macha macha sing loinamak awaba nangki maruoina Churachandpur district ta leiba mi pumba economy education social system religion emotion amasung punsi mahingda sauna sokhanki government ki thabak tawdaba mana masing yonjaba Fishalon sagi thabak tawba maital lokpagi thabak tawba uhai wahai amasung lawu singu tawba singda chauna sapu piki lan soknaba loikhrabasu potchai mamal kham thengna tangbo oiki government ki thabak tawba singsu bank amasung government office sing thong lon khibana tolop phangkhide masana masa thabak pijaba kangbuna jobless oiki education gi lamda asuki matik sothaba oiki college satra 65% aduga school satra 80% muk lairik tamba phangkhide atoppa thangnariba state ta tangai phadana school college hongduna tamba taki chatpa ngamkhidaba sing aduna irang manung adudadi lairik tamba phangkhide lairaba satra 30% mukti lairik tamba pumtok tok pataki aduga nauriba naha kharana magi Furupki lalhaulup singna yauki Churachandpur town asi ani thokna kaiki Paite na namna taba mafamuna jogam aduga Kuki na namna taba mafambuna Kukiland natraga homeland haina ani thokna kaiki lalgi setheng phangkhibana paisa tanbagi gap yamna chawna leiki madumakna mafam asigi miyoi sing laira rakhi huran chinthi tawbagi chang wangkhalakhi sen laina tanaba drug yonba yu yonba amasung araiba mawongda nupi singi hakchang yonlaga sen tanbagi masing hengalakhi drug chaba masing hengalakhi HIV/AIDS ki laina Churachandpur district asida hengalakhi lan asina nupi kaya ama lukhrabi oihankhi Kuki dagi henna Paite Furupta lukhrabi masing hengat hankhi heart ki laina sor honbagi laina phungatpa pakhatpagi laina kaya marum nupi singna mayok nakhi chahi nauribi nupi yauna nupi kaya ama yu thakpa amasung laina sentanbagi thabakta mai onsin nakhi naha singda sumangai maru oina Paite gi naha singda chaitheng achauba ama pikhi adubo Kuki gi naha singdi Paite Kuki lan asi thoktingai da 1993 da naga Kuki lan thokhibana lan gi experience leirabana achauba sapu gi chaitheng adumakti phangkhide haiba yai lan asi chatharingai manungda mama macha kaina khiba masa thiba khangkhidaba naha kaya ama yaukhi lan asi loiraba matung magi Furup ki lalhaulup singna yaukhiba kaya ama leikhi lal asigi chaithengna wakhal pura mangkhiba wakhal soiba miyoi kaya yaukhi anau group kaya ama semgat na rakhi Furup macha gi khulai paiba loop macha semgat na rakhi Zomi nomenclature da Paite matom da ngai hauraga atoppa Furup sing machoi taakhi hana Zomi tribe da yoramba mar gangte aduga atoppa Furup sing Zomi tribe ki group tagi toklaga masa matom ta leijaba Furup oina leijakhi adubu thadau Kuki marol ngangba aduga jau amasung thangkhal gangte marol ngangba
tauthang maites na chingba sing asisu hairiba Kuki Paite lal asi loirba matung Paite da affiliated tauduna zomi group ta yauksin ki haiba asi aibina fongdokli lan na kariguma makhal amatagi kanaba purakte haiba sinattana karishu haningai laite adubu Kuki na leiba Manipur nataba atopa mafam singdasu asigumba lal asi taukhibagi history lay lan pamba phurupka leiminaruba atuki matik wai haiba sidi mayek shanglakli Assam ki Karbi Anglongda Karbi singa Kuki ga lan sokna khiba yum mai thana khiba hatna suna khiba gi wari shu leire yum kai mai thagan ba phurup ne haiba sisu mayek shanglakli adubu hojikti adugi matam madu natre laiminasi hairagana ingna laiminaba yadre hairagana atoppa state ta mafam aduki matik hangli haiba sisu thijinbada kanagani khangdrabasu hanglaga khangadaba leibana hangbiba kanagadaba mal